Inner Manipur Parliamentary Constituency da MPP gi miref oinaba Manipur gi maming leiraba film actor RK Somendro ngasi constituency asigi returning officer da miref JP Sinkre. Mikhal da mai paklabadi Manipur gi hauzik oiriba phibam asi mahusagi phibam da purakna ba khanagani haina outer Manipur gi NPF candidate ka Chui Timothy Jimikna mahak ki miref JP Sinbaga mari lainana phongdokre. Star amasung Central Force ki apunba team amana Bisnupur district ki manung chana leiba laingobi gi area da chatakiba search operation da yamlaba khusukulai kyamarum phagat pangamkre. Ideology amadi khenaba pumnamak thadoknaduna imalaiba kanbagi wakhalona mang tharaga thabak tawrabadi soidana mai pakani haina lamlai SCG MLA case ibomchana phongdorakli. Amadi handak pangthokadoriba 19 suba Lok Sabha Mikhalda Kuki Jo Furup ki miref amata thadoklaroi haina ITLF na khangalakli.